Lakhipur Online Puthokjaba Megi Tangtaramathoi Ningthokaba Numit ki Khomjinba Pao tabirase Ahanbada Maruoiba Pao Nongthang Leima Pontarapurna SSLC amadi Higher Secondary Porikhada Makok Thongna pass tawrakiba mahiro Yankhai Mangada Ikai Khumnakre Sribar GP na metric amasung higher secondary da chada humudra manga amadi masidagi hena phangkiba mahiro singbu taramna okre Apunba mitei leima thomilup asamna metric higher secondary amasung APSC da mai pakraba singbu taramna okre Manipuri wangmada khwaidagi liraba chayolgi Manipuri pauche marupki Yankhai suba mapok kumon pangthokre Kasar police ki tongan ba operation singda lupa crore ahumrom gi oigadaba heroin galoinana mioi ani fare Dr. Himanta Biswa Sharma lagleba megi tarani thoida mahaki ani suba term gi oina Assam gi Mukhyamantri oina wasak lauragani amasung TBK gi luchingba Joseph Bijoy Tamil Nadu gi chief minister oina wasak laukre Hauzik mapungoi ba pau tabirase Nongthang Leima Pontarapurna Silangduna Handake SSLC amadi Higher Secondary Porikhada First Division da bai paklakiba Pontarapur Khungangi mahiroi singbo taramna okre Mayai lekaida leiba Panthoibi Complex da pangthokiba thoromasida Lupasigi President Haurongbam Bimolna Thoromapu amasung MDC Assamgi Chairperson Mutum Ongbi Rina Singhana Maira Chukatuna Thoromagdokhi Thoromda akhanaba mithung oina North East Jyotish and Tantra Research Center gi President Dr. H. Omorendra Singha aduga Guest of Honor oina Social Activist Oinam Vidya Social Activist Waipunsi URDS ki President Sina Menjor Ganganagar GP ki President N. Momota amasung Bontarapur High School ki Retired Headmistress M. Gunabati Singhana Daista Lengsinke Thoromasida Loitongbam Dorendra Jitna Taranokpagi warol amasung Laisram Bimolna Thoromgi Nungi oiba warol thambiki Thoramda Bontarapur Khungangdagi SSLC exam da First Division da mai paglakiba mahiroi kuntra taret amasung Higher Secondary Porikhada First Division da pass tawkiba mahiroi taranipan punna mahiroi Yankhai Mangada Certificate amasung manamathum pituna ikai khumnaki masiga loinana lising aniga kuntarukki SSLC exam da Manipuri medium gi state topper oikibi Sapormoina High School gi mahiroi Yaipabi Chanuda Laisram Surjet Singha and Laisramong bi Khambiton Devi Memorial Award pituna ikai khumnaki aduga English medium gi district topper oikibi Emmanuel English Higher Secondary School gi mahiroi L Malimgan bi Chanuda Haurongbam Mina Kumari Memorial Award oina Lupali Singh Manga Galoinana Memento amasung Lengyan fi yanduna ikai khumnaki aduga Higher Secondary Porikhada MIL Manipuri da khwaidagi mark wangna phangkibi PH Iri Khunbi Chanuda Taramathoi suba Haurongbam Birendra Singha Memorial Award oina Lupali Singh ani galoinana Memento amasung Lengyan fi yanduna thagatpa phangdokhi Award sing asi sponsor tobiki basing mathang sitna Laisram Biswajit Haurongbam Mina Kumari Memorial Trust Pontarapur amasung Haurongbam Bimolne Thoromasida Koizam Anup Kumar Laisram Biswajit Usamani Kumar amasung Osini Kangabamna Maroi Bawangangloi oina mahiroi singda pungning thogatpagi warol sing thambikhe Nongthang Leimagi Assistant General Secretary Laitonjam Babahan Singhana Thoromasibu conduct tobikhiba galoinana mahiroi singbu pungning thogatpagi thoromadu jinglemna loisinki haina Nongthang Leima Pontarapur gi General Secretary Laisram Bimol gi cherol amada khangalakle Sribar GP na silangduna handakta lauthokiba metric amasung higher secondary porikhada chada humbutara manga amasung masidagi hena fangduna pass tawkraba mahiroi singbo taram nokpagi thormama Sribar GP holda ngarang pangthokre taram nokpagi thoromda metric pass tawkraba mahiroi tarani thoi amasung higher secondary pass tawkraba mahiroi ahum punna mahiroi taratreta lengyan figaloinana achamba kudol pot sing khusinakhi taram nokiba mahiroi sing adugi manungda metric ta Manipuri medium gi all Assam topper oikibi Yaipabi Chanu CBSE class 10 da Sribar GP gi topper L Joysri amasung class 12 arts da Sribar GP gi topper W Resmi na chingbasu yaukhi Sribar GP gi VP L Ranjanna program conduct thokiba thoromaduda Sribar GP gi President H Priyabati Devi AP member Kamini Singha Sribar GP gi ex-president R.K. Sanahal MDC gi member A. Sunamuni retired headmaster M. Harikumar Loinana L. Bidamhon amasung Y. Bhaskarna president member sing oina tharomasida saruk yakhi Aigi ming Yaifabi Chanu ai
Ningthem Khun Maning Laikai Dagani Aigi Apokpagi Mingna Jiten Kumar Singha Amasung Apokpagi Mingna Chandralekha Devi Kawi. I handle 2026 ASSEV Division 1 Lokhiba Metric Examination Asida Saporomana High School Dagi Pass Tawziraki. Aina Asumna Ngasi Mai Pakna Wangna Pass Tawga Makpada Mayamna Asumna Felicitate Bibuki the Makta Thaga Perfundo Chari. Amasung aina asumna mayamgi mangda lepa ngamjaba asi aigi ima ipa ozasingna pibihiba and encouragement adunani haina hajiraga matang sida tensinjari. Felicitation program siga kaugurakpagi thank you to everyone. Mingna W Rashmi Devi I Kasar College da tabje आइगी पेरेंट्स की मिंगना W ब्रजवासी सिंहा लुआगी ममाई मिंगना W हिरावती देवी इंगसी 92% दा पास हो गई तो इंगसी पास हो रही से आइगी पेरेंट्स की टीचर्स की गाइडेंस तनी एंड कोई बुबु की ब्लेसिंग्स ना सुने थैंक यू अदुना असिगी प्रोग्राम सिगी ताबगा जोंगी लेबा इचनाउसिं अबदि अखोइगी आंगांसिं स्टूडेंट्सिंगसु आई हन्ना थागसरि मैट्रिक SSLC also higher secondary Asia must just a gateway for further studies so that me satra duna perfect oiba mi ama oina ba hona ba gi gate ni masigi gate siga kari umada achumba gate tu ga changong da dana gate tu gi mapanda to ga lambai ge ro na chai ki ba tar ba di masi awaba thengna ba di soidra ba ni aduna guardian singa kari umba आदि पीजी ना को सिंगबा हॉस्टल ने सिंगबा थंबा तारबसु गार्जियन सिंगना जामना कुबना जामना तोयना मोयगी सुपरिटेंडेंट खंगे झाले लिबा सिंगदो मॉनिटर लेबा हाबी जाबी सिंगदुगा जामना क्लोज कांटेक्ट ओइबगी दरकार अमा जाम चंगी अदुनत्रदि ngasi aikoina guardian ni makada section na ngak senduna chakkiba ngangado karigumba aikoigi mayam na haidamani वहाँ मनुंग दे लेबा हमोय मापान थोला का बाहर आइबा वगी पिबम दोला को वैतारदी ngasi की मयामना करी एक्सपेक्ट तौरी हाइबसे ngasi सिगा जीपी ना लांगी वसिगी रिसिपेंट ओइदोलिबा छात्र तरा तुरुक असिना नकोइदा करी एक्सपेक्ट तौगे मयाम सिना हाइबसे नोय मसी मुन खन्ना न कोइगी फर्दर स्टडीज तो माय पाक न वसी कन न अपुनब मितै लैमा थौमिलुप असमना सिलांगदुना हंदकता मैट्रिक पास तौक्रबा महिरोय कुन अमसुंग हायर सेकेंडरी परीक्षादा पास तौक्रबा महिरोय तरुक लोइनना APSC दा माय पाक्तुना थबकता जॉइन तौदुना लेरिबी रेणुबाला सिंहा अमसुंग ओ अनिंदिता सिंहाबो तराम नोकपगी थौरममा ngarang गवर्नमेंट गर्ल्स स्कूल सिलचरदा गवर्नमेंट गर्ल्स हायर सेकेंडरी स्कूल सिलचरदा माय पाकना पांथोखरे ताराम नौपगी थोरमसिदा थौमिलुपसिगी प्रेसिडेंट पिसक मचा सिंहा रिटायर्ड PGT मैथ्स मीनू देवी HM कृष्णचरण हाई स्कूल की रिटायर्ड हेडमास्टर बिनापानी सिंहा मसुंग GNS हाई स्कूल की रिटायर्ड हेडमिस्ट्रेस जोयमती शर्मना प्रेसिडेंट मेंबर सिंह ओइना दायित्व पमखे थौरमसिदा थौमिलुप की जनरल सेक्रेटरी के कमलापति सिंहना थौरमसिगी नुंगी ओइबा वारोल थंबिखि थौरमगा मरी लेनना प्रेसिडेंट मेंबर सिंह APSC दमाई पाक्रबी ओ अनिंदिता सिंहा मसुंग रेणुबाला सिंहा लोइनना नोंथुमभम धीरेन अमसुंग करुणा मूर्ति मिश्र न चिंबा मियोय सिंगनसु वांगांग लदुना माहिरोय सिंगदा पुंगनिंग थौगटपगी वारोल सिंग थंबिखि Thank you so much Sri Singha, congratulations and we are proud of you. As sponsor to be represented by Madam Urmilanani. Congratulations, Kripalini, and all the best for your future endeavors. Tana, sponsor to be bani. Congratulations.
sinajage. Thank you, madam. Ayam ahowa kubak mota. Chance. Ayam kubak ahowa mota. Thank you. Thank you, madam. Thank you, madam. Devostri Lakhipuronline Manipuri. Thagachari Mathang Sidi H. Rosni Devi Ima Thagachari Madam forcefully English si pau paning da bada paru harga yaroi ba adu nungai ba mong da storytelling method ta ga angang du na yong phadena result por pangam ki ba to adu maina na khoi su karamba mong da para ga di aina haina gani isana haina ba mong du da lai je pa ba concept clear ni mathong ni ko akhoi mi na du maina tawri ai su tawge hai ba du maina ya de ai karamba mong da hainai hai ba do thido ga isa ge haina ba mong du ga pa ba asima haizani. The most important decision that you have to make is right career choice. And right career choice you have to be self-aware. Where is my strength? Where is my weakness? It is your own decision. Okay, you have to look into yourself. Just because I got 90%, I science the chakani haina admaina leite ko. Noina pambado arts pamadi art, science pamadi science. Jaha subject pambado. Be brave and choose your subject. And because life is very long, na koina hajing mi gi influence da laga me parents po happy to na bigi tamakta noina pamda subject to choose to already. Later on, you are going to regret it, and life is yours, and you have to be happy with your life, right? So, be self-aware and choose the career path which you want. Every single day, efforts be hardworking or be disciplined, self-belief and adu hard work you can achieve anything you want. Angang paragadi mapagini patragadi mamagini. Tashengbadi Mama gini hai bese aina sukra jani mama oi bising se thamoi khara nauri aduna machagi amor pasing se losan na bakan na hone aina khanja bada masi losan labadi angang adu ki tungi punchida awa ba kaya ma thengna rakani aduna angang di mama na phana phurasu mama di ki da bani mapa na wa ma hai bada mapa di akiba madum lai bani aduna matam pumada aina angang sing se ngangi sai adu akhoi mama oi bising adi Apoy sibu maruk amagum na loina bini.
मणिपुर की वांगमदा ख्वाइदगी लीरब चयोल की मणिपुरी पाउचे मरुप की थौदांगना त्रिपुरा दा मसिंग लिक्चरबसु ngalingay matamda pauche sinai khoibu meiteilon iba paba tambirakibani wafam asi marupna yangkhai nipan suba chahi da khongdarakpagi mapok common thoromda chief guest oikibi Sahitya Academy New Delhi Manipuri Language Board ki member Khoisnam Piralana phongdokhibani Bonomalipur da leiba marup ki sangai da pangthokiba thoromgi ahanbada marup haudok piramba Sanakhya RK Kamaljit amadi loinabi CJ Aloka gi mafamda haikal lekat tamduna ikai khumnakhi marup ki editor RK Tarunjit na taram nokpagi warol pikhi thoromaduda guest of honor oikiba Patriotic Writers Forum Tripura State ki President Ketrimei Madhavi amadi Manipuri Sahitya Parishad Tripura ki member L Mina amasung Tharomapu Kabi Sija Molinana Tharomga Mari Lainana Wangangkhi Manipuri Sahitya Parishad Tripura ki President L Biramongolna Tripura da phongba pauche asigi itihas samlapna phongdokhi Tharomasi Kabi KH Sabyana program conduct obiki Tharomasi ga Mari Lainana Marupu Saitharaduna Kabi Tarahumduna Seireng Pabagi Tharomamasu pangthoki haina Agartala dagi phongba pawasina hairi Kasar Police na aronba paw phongbadagi Sonai amasung Lailapur gi tongan mafamda drug ki mayok ta changsin ki ba khongjang singda drug lalolmani haiba miyoi ani phagatkhre pawgi matung ina Sonai thana gi manung chanbada leiba gas tola hairipa mafam asida operation chathaduna miyoi ama phare matungda thi humbagi thabak chathabada seloina lupa lising ni phuga loinana heroin yawba sabon kep taret phagatki hairi phagatki ba heroin asigi arumbana gram chamaga kunhumdoi dasamik manga mane Amaromda Lailapur Police Outpost ki mamangda chathakiba thi humbagi thabak chathabada scooty ki box manungdagi heroin yawba sabon kep kuntra humdoi pagatki masigi arumbana gram chambriga nifumathoi ga dasamik suinoma panni haire thodoga sida scooty thorokpa miyoi adusu police na phajanki phagatkiba heroin asigi kaithel gi mamalasi lupa crore ahumrom oigani haina panare Pagalaba miyoi ani adu makhatana ain gi oiba thabak lokhatnaba police na bahang pahung chathari haina pawasina makhatari जो ब्लैक मार्केट में वैल्यू है कल जो ड्रग्स का ऑपरेशन चला है वो लगभग 3 करोड़ के आसपास है और 2 आदमियों को हिरासत में ले लिया धन्यवाद Senior BJP Luchingba Dr. Himant Biswa Sarma bo BJP na Luchingba NDA gi Legislature Party ki Luchingbo ina khankhre Guwahati gi Basista Charyalay dalaiba Rajya BJP gi maru loisang Baspai babanda ngarang pangthokiba BJP gi Legislature Party gi mifamda MLA Marphuni thoina saruk yakhi mifam asida Central Observer amasung Union Minister JP Nadana Dr. Himant Biswa Sarma bo Legislature Party gi Luchingbo ina lauthokhi matungda Dr. Sarmana Rajyapal Lakshman Prasad Acharya ki manakta sarkar semnabagi dabi tawki Dr. Sarmana Lok Bhavan da Rajyapal ga unaduna nauna khanba MLA chamaga subna anigi khudiyek yawba proposal ama pisankhi Himant Biswa Sarma lakliba May gi tang 12 leibak pokpa numita mahaki ani suba term gi oina Mukhyamantri oina wasak lauragani Guwahati gi Khanapara Veterinary College sanabungda pangthok doriba wasak lobagi tharomasida Bharat ki Pradhan Mantri Narendra Modi chief guest oina saruk yakani Tamil Nadu da chahi humpu subna palamba DMK amasung AIDMK gi leingak loisinduna Tamil Nadu gi rajniti da achoba ahongba magaloinana nauna saphong lakiba rajniti party TVK gi luchingba C Joseph Bijoyna Rajya Sigi Anoba Chief Minister Roy Nangarang wasak laukre Thoramadu Chennai gi Marina Beach da chawna pangthokhi Bijoyna Mukhyamantri oina wasak lobaka loinana mahaki sarkarna miyam gi damak unit chani phawba lemna mai phanganba masung nupi singbu ngak senanaba akhanaba force ama sembagi wapam phongdokre panbayai Joseph Bijoy Chandrasekhar Tamil Nadu gi Chennai da lising amaka chamapan humbudra marigi June gi 23 da pokhi Maming gairaba actor amasung playback singer oina su maming chaliba Joseph Bijoy asi film director S.A. Chandrasekhar amasung playback singer Shobha Chandrasekhar gi machanupani miyamna pamnaba blockbuster film kayada mahak saktam langki matungda lisingani ga kunmari gi February thada mahakna Tamilaga Bhetri Kazagam TVK haiba party ama semduna rajniti da khongthangjinki
Lakhipur Online Channel asibu yengbiriba singna paw asibu like amadi share tawbiu amadi hojik phawba channel asibu subscribe tawbidriba singna subscribe tawbiu. Lakhipur Online. Subscribe, like and share. Aroibada maruoiba paw amukhanna Nongthang leima Pontarapurna SSLC amadi higher secondary porikhada makok thongna pass tawrakiba mahiro yangkhai mangada ikai khumnakre. Sribar GP na metric amasung higher secondary da chada humbutra manga amadi masidagi hena phangkiba mahiro singbu taramna okre. Apunba mitei leima Thomilup Asamna metric higher secondary amasung APSC da mai pakraba singbu taramna okre. Manipuri wangmada khwaidagi liraba chayolgi Manipuri pauche marupki yangkhai nipan suba mapok kumon pangthokre. Kasar police ki tongan ba operation singda lupa crore ahumrom gi oigadaba heroin ga loinana miyoi ani fare. Dr. Himanta Biswa Sharma lagleba megi tarani thoida mahaki ani suba term gi oina Assam gi mukhyamantri oina wasak lauragani amasung TBK gi luchingba Joseph Bijoy Tamil Nadu gi chief minister oina wasak laukre. Lakhipur Online YouTube channel gi paw sandok chaba ngasigi oinadi matang asida loijare.